ꯑꯆꯧꯕ ꯍꯧꯖꯤꯛꯄꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯅꯪꯒꯤ ꯒꯤꯂꯥꯁ ꯆꯥꯝꯕꯗꯨꯕꯨ ꯑꯩꯅ ꯉꯔꯥꯡꯅ ꯀꯣꯛ ꯆꯥꯝꯊꯣꯛꯑꯝꯃꯣ ꯍꯥꯏꯕꯗ ꯅꯪꯅ ꯍꯌꯦꯡ ꯍꯦꯛꯇ ꯇꯧꯒꯦꯅ ꯍꯦꯛꯇ ꯍꯥꯏꯕ ꯒꯤꯂꯥꯁ ꯆꯥꯝꯕꯗꯅꯦ ꯄꯨꯡ ꯑꯃꯅꯤ ꯆꯪꯉꯕꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯑꯃꯅꯦ ꯅꯪ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯂꯩꯒꯤꯅꯤꯀꯣ ꯒꯤꯂꯥꯁ ꯆꯥꯝꯕꯗ ꯃꯇꯝ ꯌꯥꯝꯅ ꯂꯧꯋꯦꯕ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯃꯤꯁꯤꯡꯁꯨ ꯆꯥ ꯊꯛꯄ ꯊꯣꯛꯅꯔꯛꯑꯅꯤ ꯒꯤꯂꯥꯁ ꯆꯥꯝꯕꯗ ꯅꯪ ꯃꯇꯝ ꯁꯨꯝ ꯂꯧꯔꯦ ꯆꯥꯗꯣ ꯁꯠ ꯁꯠ ꯂꯣꯟꯖꯟꯅꯕ ꯇꯧ ꯈꯨꯔꯥ ꯑꯩꯅ ꯍꯦꯟꯅ ꯊꯨꯅꯤꯡꯉꯤꯕ ꯖꯥꯠꯅꯤꯀꯣ ꯑꯗꯨꯗ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯄ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯅꯅꯦ ꯒꯤꯂꯥꯁꯁꯦ ꯆꯥꯝꯃꯒ ꯇꯣꯛꯀꯅꯨ ꯈꯔ ꯐꯦꯡꯇꯣꯛ ꯍꯥꯏꯕꯗꯨꯗ ꯐꯦꯡꯕꯅꯤꯗ ꯈꯨꯔꯥꯅꯅꯦ ꯄꯪꯁꯥꯎꯗ ꯁꯥꯎꯈꯤꯕꯁꯤꯅ ꯃꯤꯕꯨ ꯍꯧꯒꯠꯅꯔꯝꯈꯤꯔꯣꯏ ꯅꯣꯡꯉꯥꯜꯂꯛꯇ ꯉꯥꯏꯔꯤ ꯑꯗꯨꯒ ꯈꯨꯔꯥꯒꯤ ꯏꯁꯧꯁꯤꯅꯅꯦ ꯀ꯭ꯋꯥꯛ ꯈꯣꯡꯕꯁꯤ ꯃꯉꯥꯏꯈꯔꯦ ꯈꯨꯔꯥ ꯑꯆꯧꯕ ꯅꯪꯅ ꯐꯔꯤꯕꯁꯦ ꯅꯆꯤꯟ ꯈꯨꯝꯕꯇꯗꯅꯤ ꯒꯤꯂꯥꯁꯄꯨ ꯁꯨꯝ ꯐꯦꯡꯗꯨꯅ ꯂꯩꯔꯕꯗꯤ ꯃꯇꯝ ꯃꯌꯥꯝ ꯃꯥꯡꯉꯣꯏꯗ꯭ꯔꯣ ꯅꯪ ꯃꯤꯅ ꯍꯥꯏꯕ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯕ ꯂꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯒꯤꯂꯥꯁꯇꯣ ꯁꯠ ꯁꯠ ꯂꯨꯞꯊꯣꯛꯑꯒꯅꯦ ꯁꯠ ꯁꯠ ꯇꯣꯛꯊꯣꯛꯎ ꯃꯇꯝ ꯃꯥꯡꯅꯕꯅꯤ ꯅꯪ ꯆꯥ ꯅꯨꯡꯒꯁꯤ ꯂꯣꯟꯅꯕ ꯇꯧꯀꯣ ꯈꯨꯔꯥ ꯑꯩꯒꯤꯁꯦ ꯆꯤꯟ ꯈꯨꯝꯅꯤꯡꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤꯅ ꯆꯥ ꯊꯛꯄ ꯂꯥꯛꯄꯤꯔꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯈꯨꯔꯥ ꯐꯔꯦ ꯈꯨꯔꯥꯅ ꯌꯥꯗ꯭ꯔꯕꯅꯤꯅꯅꯦ ꯍꯌꯦꯡꯈꯩꯗꯤ ꯐꯦꯡꯉꯔꯣꯏꯒꯦ ꯆꯨꯞ ꯆꯨꯞ ꯂꯨꯞꯊꯣꯛꯑꯒꯦ ꯍꯦꯛꯇ ꯇꯧꯊꯣꯛꯑꯒꯦ ꯑꯁꯨꯝꯅ ꯑꯆꯧꯕꯅ ꯒꯤꯂꯥꯁꯁꯤꯡ ꯑꯗꯨ ꯊꯨꯅ ꯐꯦꯡꯃꯟꯕꯗꯒꯤ ꯒꯤꯂꯥꯁ ꯑꯃ ꯇꯥꯗꯨꯅ ꯀꯥꯏꯈꯤꯔꯝꯃꯤ ꯑꯦ ꯒꯤꯂꯥꯁꯁꯤꯗꯤ ꯑꯃꯨꯛ ꯇꯥꯔ ꯀꯥꯏꯈ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯤꯗꯤ ꯈꯣꯟꯊꯤ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯈꯨꯔꯥꯅꯒ ꯈꯔ ꯉꯥꯡꯅꯤꯡ ꯂꯩꯕꯅꯦ ꯀꯔꯤꯅꯣ ꯑꯆꯧꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤꯁꯦ ꯑꯩꯅ ꯈꯔ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅ ꯅꯪꯒꯤꯁꯦ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯭ꯔꯣ ꯑꯩꯅ ꯈꯤꯇꯪ ꯉꯥꯡꯕꯗꯨꯅ ꯅꯪꯅ ꯒꯤꯂꯥꯁꯁꯦ ꯊꯥꯗꯔꯒ ꯊꯨꯒꯥꯏꯔꯤꯕꯅꯤꯅꯦ ꯍꯥ ꯈꯨꯔꯥ ꯁꯣꯏꯈꯤꯕꯅꯦ ꯈꯨꯔꯥꯅ ꯈꯤꯇꯪ ꯊꯨꯅ ꯐꯦꯡꯉꯣ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯈꯤꯇꯪ ꯊꯨꯅ ꯐꯦꯡꯕꯗ ꯇꯥꯗꯨꯅ ꯀꯥꯏꯈꯤꯕꯅꯤ ꯈꯨꯔꯥ ꯑꯩ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯁꯣꯏꯗꯅ ꯇꯥꯈꯤꯕꯗꯒꯤ ꯀꯥꯏꯈꯤꯕꯅꯤ ꯈꯨꯔꯥ ꯀꯔꯤꯒꯤ ꯁꯣꯏꯕ ꯅꯪꯒꯤꯗꯣ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯑꯩꯅ ꯈꯤꯇꯪ ꯉꯥꯡꯈꯤꯕꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯑꯣꯏꯅ ꯅꯪꯒꯤꯗꯣ ꯊꯨꯒꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯅꯦ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯌꯥꯎꯕ ꯌꯥꯔꯔꯣꯏꯀꯣ ꯅꯪꯒꯤꯅꯦ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ ꯅꯪ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯍꯣꯇꯦꯜ ꯑꯁꯤꯗ ꯌꯥꯎꯕ ꯌꯥꯔꯔꯣꯏꯀꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯈꯨꯔꯥ ꯃꯗꯨꯗꯗꯤ ꯍꯥꯏꯕꯤꯒꯅꯨ ꯈꯨꯔꯥ ꯑꯩ ꯃꯇꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯉꯒ ꯐꯖꯅ ꯇꯧꯔꯒꯦ ꯈꯨꯔꯥ ꯑꯩꯕꯨ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯑꯩꯁꯨ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯈꯤꯕ ꯅꯠꯇꯦ ꯈꯨꯔꯥꯅ ꯈꯤꯇꯪ ꯊꯨꯅ ꯇꯧꯕꯤꯌꯨ ꯍꯥꯏꯕꯗꯨꯗ ꯈꯤꯇꯪ ꯊꯨꯅ ꯐꯦꯡꯉꯨꯕꯗ ꯈꯨꯠꯇꯒꯤ ꯅꯥꯟꯊꯔꯒ ꯀꯥꯏꯈꯤꯕꯅꯤ ꯈꯨꯔꯥ ꯑꯩꯕꯨ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯒꯅꯨ ꯑꯩ ꯃꯇꯨꯡꯗ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯌꯦꯡꯉ ꯐꯖꯅ ꯇꯧꯔꯒꯦ ꯈꯨꯔꯥ ꯌꯥꯔꯦ ꯑꯆꯧꯕ ꯅꯪꯒꯤ ꯇꯥꯛꯇꯣ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦꯀꯣ ꯊꯕꯛ ꯇꯧꯕ ꯃꯇꯝꯗꯅꯦ ꯅꯪꯁꯦ ꯁꯨꯡꯑꯣꯏ ꯍꯦꯛ ꯑꯣꯏꯗꯕꯅꯤ ꯉꯁꯤ ꯉꯔꯥꯡ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦꯀꯣ ꯅꯪꯒꯤ ꯅꯄꯨꯟꯁꯤꯗꯣ ꯑꯗꯨꯝꯅꯅꯦ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯒꯅꯤꯀꯣ ꯑꯗꯨꯛ ꯌꯥꯝꯅ ꯑꯣꯏꯗꯕ ꯅꯪꯕꯨ ꯑꯩꯅ ꯍꯣꯇꯦꯜ ꯑꯁꯤꯗꯅꯦ ꯀꯩꯗꯧꯕꯒꯤ ꯊꯝꯗꯣꯏꯅꯣ ꯌꯥꯔꯦ ꯅꯪꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ ꯅꯪ ꯍꯣꯇꯦꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯉꯁꯤꯃꯛ ꯑꯁꯨꯝꯅ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯑꯆꯧꯕꯗ ꯃꯥꯒꯤ ꯅꯍꯥꯟ ꯃꯈꯩ ꯌꯥꯎꯕꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯄꯤꯔꯒ ꯑꯆꯧꯕ ꯑꯗꯨ ꯆꯠꯍꯟꯈꯤꯔꯝꯃꯤ ꯑꯆꯧꯕ ꯑꯗꯨ ꯃꯊꯥꯏ ꯅꯨꯡꯉꯥꯏꯇ ꯑꯁꯨꯝ ꯆꯠꯈꯤꯔꯝꯃꯤ ꯀꯌꯥꯗ ꯑꯣꯏꯗ꯭ꯔꯤꯕ ꯑꯉꯥꯡꯅꯤ ꯌꯦꯡꯉꯨꯅꯦ ꯃꯁꯤꯕꯨ ꯑꯩꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯀꯩꯗꯧꯕꯒꯤ ꯌꯥꯎꯍꯟꯗꯣꯏꯅꯣ ꯃꯁꯤꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯂꯩꯔꯕꯗꯤꯅꯦ ꯑꯩꯒꯤ ꯍꯣꯇꯦꯜ ꯑꯁꯦ ꯃꯤꯅ ꯆꯥꯒ ꯑꯃꯠꯇ ꯊꯛꯅꯤꯡꯉꯔꯣꯏꯗꯕꯅꯤ ꯃꯥꯒꯤꯁꯦ ꯑꯣꯏꯗꯕꯗ ꯅꯠꯇꯦꯅꯦ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯤꯕꯅꯤ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯒꯤꯂꯥꯁ ꯑꯗꯣ ꯊꯥꯗꯔꯒ ꯊꯨꯒꯥꯏꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯄꯨꯟꯁꯤꯗ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤ ꯃꯤꯒꯤ ꯃꯈꯥꯗ ꯑꯁꯨꯝꯅ ꯑꯆꯧꯕ ꯑꯗꯨ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯇꯥꯟꯊꯣꯔꯛꯄꯗꯒꯤ ꯃꯍꯥꯛ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩ ꯑꯁꯨꯝꯅ ꯎꯪꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯈꯨꯔꯥꯅ ꯑꯩꯕꯨ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯕꯁꯨ ꯑꯩ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯊꯤꯕ ꯇꯥꯕꯅꯤ ꯈꯨꯔꯥꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯑꯩ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯃꯥꯅ ꯑꯩꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯄꯤꯔꯒ ꯊꯤꯅ ꯉꯥꯡꯗꯨꯅ ꯇꯥꯟꯊꯣꯔꯛꯄ ꯑꯩ ꯁꯨꯃꯥꯏ ꯁꯨꯝ ꯐꯝꯗꯨꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯑꯩ ꯊꯕꯛ ꯑꯃ ꯊꯤꯔꯨꯈꯤꯒꯦ ꯉꯁꯥꯏ ꯈꯨꯔꯥꯅ ꯄꯤꯔꯛꯈꯤꯕ ꯄꯩꯁా ꯈꯔ ꯑꯗꯨꯅ ꯏꯃꯥ ꯑꯃ ꯑꯥꯗ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯌꯣꯜꯂꯤꯕ ꯑꯁꯦ ꯃꯉꯣꯟꯗꯒꯤ ꯈꯔ ꯂꯧꯔꯒ ꯑꯩꯁꯨ ꯃꯤꯒꯤ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯆꯠꯇꯨꯅ ꯍꯦꯛꯇ ꯌꯣꯜꯂꯒꯦ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯌꯥꯎꯕ ꯑꯁꯦ ꯇꯣꯛꯂꯒꯦ ꯃꯤꯅꯁꯨ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯌꯥꯝꯅ ꯍꯟꯊꯅꯁꯨ ꯈꯟꯕꯤꯕ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯏꯃꯥ ꯑꯁꯤꯗꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯧꯔꯒ ꯍꯦꯛꯇ ꯌꯣꯜꯂꯒꯦ ꯑꯗꯨꯅ ꯐꯔꯅꯤ ꯀꯔꯤ ꯂꯧꯁꯤꯒꯦ ꯏꯕꯨꯡꯉꯣ ꯇꯔꯕꯨꯁ ꯄꯥꯝꯕꯔꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯄꯥꯝꯕꯔꯥ ꯒꯖꯔ ꯄꯥꯝꯕꯔꯥ ꯈꯥꯃꯦꯟ ꯄꯥꯝꯕꯔꯥ ꯃꯥꯏꯔꯦꯟ ꯄꯥꯝꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯐꯣꯏ ꯑꯁꯤ ꯄꯥꯝꯕ꯭ꯔꯣ ꯄꯥꯝꯃꯒꯗꯤꯅꯦ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯃꯥꯅꯅꯦ ꯍꯣꯡꯅ ꯄꯤꯔꯗꯕꯅꯤ ꯂꯐꯣꯏꯁꯤꯁꯨꯅꯦ ꯖꯍꯥꯖꯤ ꯂꯐꯣꯏꯅꯤ ꯆꯥꯕꯗꯅꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯖꯥꯠꯅꯤꯀꯣ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠꯇꯣ ꯍꯦꯛꯇ ꯍꯥꯏꯌꯨ ꯏꯆꯥꯒꯤꯗꯃꯛꯇꯅꯦ ꯏꯃꯥꯅ ꯍꯣꯡꯅ ꯄꯤꯔꯗꯕꯅꯤ ꯏꯃꯥ ꯑꯩꯁꯦ ꯍꯣꯇꯦꯜ ꯑꯃꯗ ꯍꯥꯟꯅ ꯌꯥꯎꯔꯝꯕꯅꯦ ꯃꯗꯨꯗꯒꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯒꯤꯂꯥꯁꯇꯣ ꯊꯨꯅ ꯆꯥꯝꯃꯣ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯊꯨꯅ ꯆꯥꯝꯕꯗꯒꯤ ꯇꯥꯔ ꯀꯥꯏꯊꯣꯛꯈꯤꯕ ꯃꯗꯨꯗꯒꯤ ꯍꯣꯇꯦꯜ ꯃꯄꯨ ꯑꯗꯨꯅ ꯑꯩꯕꯨ ꯇꯥꯟꯊꯣꯛꯄꯤꯔꯛꯄꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯏꯃꯥꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯩꯁꯤ ꯈꯔ ꯂꯧꯔꯒ ꯑꯩꯁꯨ ꯌꯣꯟꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ ꯑꯗꯣ ꯏꯃꯥꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯤꯕꯨ ꯃꯃꯜꯅ ꯀꯌꯥꯅꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯅꯆꯥꯗ
ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯗ ꯏꯆꯥꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯗ ꯀꯔꯝꯕ ꯍꯣꯇꯦꯜ ꯃꯄꯨꯅꯣꯅꯦ ꯒꯤꯂꯥꯁ ꯑꯃꯈꯛ ꯀꯥꯏꯕꯒꯤ ꯏꯆꯥꯕꯨ ꯇꯥꯟꯊꯣꯔꯛꯏꯕꯗꯨꯕꯨ ꯐꯔꯁꯤ ꯏꯕꯨꯡꯉꯣ ꯃꯥꯏꯔꯦꯟꯁꯤꯅꯅꯦ ꯂꯨꯄꯥ 100 ꯈꯛꯇꯅꯤ ꯈꯥꯃꯦꯟꯁꯤꯅꯅꯦ ꯀꯦꯖꯤꯗ ꯂꯨꯄꯥ 70ꯅꯤ ꯑꯗꯨꯒꯅꯦ ꯇꯔꯕꯨꯁꯁꯤꯅ ꯂꯨꯄꯥ 60ꯅꯤꯀꯣ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯤꯅ ꯂꯨꯄꯥ 30ꯅꯤ ꯒꯖꯔꯁꯤꯅ ꯂꯨꯄꯥ 90ꯅꯤ ꯑꯄꯥꯝꯕꯗ ꯍꯦꯛꯇ ꯈꯜꯂꯣ ꯏꯕꯨꯡꯉꯣ 이마 ꯑꯍꯣꯡꯕ ꯒꯖꯔꯁꯤ ꯑꯣꯏꯅ ꯀꯦꯖꯤ 10 ꯈꯛꯇ ꯄꯤꯕꯤꯌꯨꯕ ꯅꯆꯥꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯌꯥꯎꯖꯔꯛꯇꯦ ꯁꯤꯠꯂꯒꯗꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯏꯃꯥꯗꯒꯤ ꯂꯧꯕ ꯂꯥꯛꯆꯒꯦ ꯅꯆꯥꯁꯨ ꯑꯍꯥꯟꯕꯒ ꯑꯣꯏꯔꯦ ꯀꯦꯖꯤ 10ꯁꯤ ꯍꯥꯟꯅ ꯂꯧꯔꯒ ꯌꯣꯟꯗꯨꯅ ꯌꯦꯡꯂꯒꯦ ꯏꯃꯥ ꯍꯣꯏ ꯍꯣꯏ ꯀꯦꯖꯤ 10 ꯑꯣꯜꯂꯒꯦ ꯏꯃꯥ ꯑꯗꯨꯒꯅꯦ ꯄꯩꯁꯥꯗꯨꯁꯨ ꯂꯨꯄꯥ 35 ꯁꯥꯕꯤꯔꯒꯦ ꯏꯆꯥꯁꯨ ꯌꯣꯟꯅꯕꯅꯦ ꯍꯥꯏꯔꯕꯅꯤꯅ ꯑꯗꯣ ꯅꯪ ꯁꯤꯠꯂꯒꯗꯤ ꯑꯃꯨꯛ ꯏꯃꯥꯗꯒꯤ ꯂꯧꯕ ꯂꯥꯛꯎꯀꯣ ꯑꯇꯩꯗꯒꯤꯒ ꯂꯧꯔꯨꯅꯨ ꯑꯇꯩꯗꯗꯤꯅꯦ ꯂꯨꯄꯥ 50ꯗꯒꯤ ꯑꯃꯠꯇ ꯇꯥꯗꯕꯅꯤ ꯑꯗꯣ ꯏꯃꯥꯅꯅꯦ ꯀꯦꯖꯤ 10ꯁꯤ ꯑꯣꯜꯂꯒꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ 이마ꯅꯁꯨ ꯅꯆꯥꯗ ꯍꯣꯡꯅ ꯄꯤꯕꯤꯔꯦ ꯁꯤꯠꯂꯒꯗꯤꯅꯦ ꯏꯃꯥꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯂꯧꯕ ꯂꯥꯛꯆꯒꯦ ꯑꯩꯁꯨ ꯌꯥꯝꯅ ꯁꯤꯠꯄ ꯑꯣꯏꯖꯒꯦ 이마ꯁꯨꯅꯦ ꯌꯥꯝꯅ ꯁꯤꯠꯄ ꯑꯣꯏꯔꯣꯀꯣ 이마 ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ गजर 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 यामना हावरबा गजरनी चंपत चागेसु यारबा सलाक चागेसु यारबा यामना हावख्रबा गजरनी नौ नौ लावख्रबा लुपा 10गी अहुम खक्तनी गजर 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 अहावबा गजर गजर कका कका की गजर सिबु यामना हावदो माले ममन्ना कमाय कमाय तोइनो कका इबुंगो ngsaingai 10गी अहुम हम तोरमनी अदो गजरसु याम यामसलक्त्रे अदुनाने नंग 10गी मरी मरी दो लौरो फरी अदुदी कका लुपा 50 खितगी पिबिरोबा अैगी खाउसिदा अदुम हापचिनबिरो ककागी अमु पोलिथिन तिंगनबनी होय होय इबुंगो अैसु पोलिथिन याउद्रबनी अदो नंगी खाउसिदे हेक्ता हापचलगेको असुमना अचौबा अदु माकी हेंजांग नापी योनबगी करबा अदु नोंमा नोंबगी खर चौखलक्तुना महक थेला गाड़ी अमदा हापलदुना खुन खुदिंगी महकना हेंजांग नापी योनबा चलमी अचौबा नंगबु खर ngana lakpa yadabro nahan khaididi hantak marakse khara thengei se kamai tawinoba ꯑꯩꯈꯣꯏꯗꯤ ꯕꯖꯥꯔꯗꯒ ꯆꯠꯂꯒ ꯍꯦꯟꯖꯥꯡ ꯅꯥꯄꯤꯒ ꯑꯃꯠꯇ ꯂꯩꯗ꯭ꯔꯕꯅꯤꯗꯣ ꯕꯖꯥꯔꯒꯤ ꯃꯃꯜꯒ ꯅꯪꯒꯤ ꯃꯃꯜꯁꯤꯒ ꯆꯞ ꯃꯥꯟꯅꯕꯅꯤꯅ ꯅꯪꯕꯨ ꯂꯥꯛꯄ ꯑꯗꯨꯝ ꯉꯥꯏꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯊꯦꯡꯅ ꯂꯥꯛꯏꯁꯤꯅ ꯀꯃꯥꯏ ꯇꯧꯔꯤꯅꯣꯕ ꯈꯤꯇꯪ ꯉꯟꯅꯁꯨ ꯂꯥꯛꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯩꯁꯨ ꯈꯔ ꯉꯟꯅ ꯂꯥꯛꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯟꯇꯛ ꯃꯔꯛꯁꯦ ꯍꯦꯟꯖꯥꯡ ꯅꯥꯄꯤꯁꯦ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯗꯕꯁꯤꯗ ꯑꯇꯣꯞꯄ ꯃꯐꯝ ꯈꯔꯗꯩꯁꯨ ꯈꯣꯝꯃꯒ ꯂꯥꯛꯄꯅꯤꯅ ꯍꯦꯛꯇ ꯊꯦꯡꯇꯣꯛꯈꯤꯕ ꯏꯃꯥ ꯍꯣꯏꯒꯤ ꯅꯠꯇꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯁꯨ ꯆꯠꯄꯅꯤꯅꯅꯦ ꯍꯦꯛꯇ ꯌꯥꯗꯕ ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯨꯟꯁꯤꯗ ꯍꯥꯟꯅ ꯌꯧꯔꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯇꯣꯞꯄ ꯃꯐꯝ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯤꯁꯤꯡꯁꯤꯗꯤꯅꯦ ꯅꯪꯉꯣꯟꯗꯒꯤ ꯂꯧꯔꯅꯤ ꯍꯥꯏꯗꯨꯅ ꯕꯖꯥꯔꯒ ꯑꯃꯠꯇ ꯆꯠꯇ꯭ꯔꯕꯅꯤ ꯏꯕꯨꯡꯉꯣ ꯐꯔꯦꯁꯦ ꯏꯃꯥ ꯃꯊꯪꯗꯒꯤꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯁꯣꯝꯗ ꯍꯥꯟꯅ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯍꯟꯈꯤꯕꯗ ꯂꯣꯏ ꯄꯤꯔꯝꯃꯒꯦ ꯑꯇꯩꯅ ꯏꯃꯥ ꯍꯣꯏ ꯈꯨꯟꯁꯤ ꯍꯥꯟꯅ ꯌꯧꯔꯛꯅꯕ ꯍꯣꯠꯅꯔꯒꯦ ꯃꯊꯪꯗꯒꯤ ꯐꯔꯦ ꯐꯔꯦ ꯇꯤꯜꯍꯧ ꯀꯦꯖꯤ ꯑꯃꯒꯅꯦ ꯒꯖꯔꯗꯣ ꯀꯦꯖꯤ ꯑꯃꯒ ꯄꯤꯔꯝꯃꯣ ꯑꯗꯣ ꯅꯪ ꯃꯊꯪ ꯂꯥꯛꯄꯗꯗꯤꯅꯦ ꯍꯪꯒꯥꯝꯗꯣ ꯈꯤꯇ ꯌꯥꯎꯔꯣ ꯏꯃꯥꯁꯦ ꯍꯪꯒꯥꯝ ꯌꯥꯝꯅ ꯆꯥꯅꯤꯡꯉꯤ ꯍꯣꯏ ꯏꯃꯥ ꯅꯆꯥ ꯍꯪꯒꯥꯝꯗꯣ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯉꯁꯥꯏꯁꯨ ꯍꯪꯒꯥꯝ ꯐꯖꯕ ꯈꯔ ꯌꯥꯎꯔꯛꯄꯅꯦ ꯑꯗꯨꯕꯨ ꯕꯖꯥꯔ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯅꯅꯦ ꯐꯖꯃꯟꯈꯤꯕꯗꯨꯗꯅꯦ ꯍꯦꯛꯇ ꯃꯨꯜꯍꯧꯔꯕ ꯐꯔꯦ ꯑꯗꯣ ꯅꯪꯒꯤ ꯉꯁꯤꯒꯤ ꯄꯩꯁꯥꯁꯦ ꯏꯃꯥꯅꯦ ꯃꯊꯪ ꯂꯥꯛꯄꯗ ꯄꯨꯂꯞ ꯄꯤꯔꯒꯦ ꯅꯪꯕꯨ ꯌꯥꯅꯤꯡꯗꯕꯔꯅꯦ ꯏꯃꯥꯅꯦ ꯃꯔꯨꯞ ꯇꯧꯒꯅꯤ ꯏꯕꯨꯡꯉꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯃꯥ ꯅꯆꯥ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯊꯪ ꯂꯥꯛꯄꯗ ꯄꯨꯂꯞ ꯂꯧꯔꯒ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯁꯨ ꯄꯣꯠ ꯆꯩ ꯑꯅꯧꯕ ꯈꯔꯁꯨ ꯂꯧꯒꯗꯕ ꯂꯩ ꯑꯗꯨꯅ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦꯀꯣ ꯏꯃꯥ ꯑꯩꯁꯦ ꯉꯁꯤꯗꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯈꯤꯇꯗꯤ ꯂꯩꯈꯤꯒꯦ ꯑꯂꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯕꯅꯤ ꯍꯌꯦꯡ ꯍꯣꯇꯦꯜꯒꯤ ꯍꯦꯟꯖꯥꯡ ꯊꯣꯡꯅꯕ ꯑꯃꯠꯇ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯑꯥꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤꯗ ꯍꯦꯛꯇ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯂꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯗꯨꯀꯥꯟꯁꯤꯗꯤꯅꯦ ꯐꯪꯗꯤ ꯐꯪꯒꯟꯗꯕꯅꯤꯍꯦ ꯑꯥꯗꯒꯤ ꯗꯨꯀꯥꯟ ꯑꯁꯤꯗꯤ ꯑꯅꯧꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯆꯪꯂꯒ ꯍꯦꯛꯇ ꯌꯦꯡꯂꯒꯦ ꯑꯆꯧꯕ ꯅꯪ ꯑꯣꯏꯔꯦ ꯈꯨꯔꯥꯗꯤꯅꯦ ꯅꯪꯕꯨ ꯅꯁꯛꯀ ꯑꯃꯠꯇ ꯈꯪꯉꯨꯗ꯭ꯔꯦꯅꯦ ꯆꯍꯤꯃꯨꯛ ꯀꯩꯃꯨꯛꯇꯤ ꯎꯅꯔꯨꯗ꯭ꯔꯕꯅꯤꯅ ꯈꯨꯔꯥꯗꯤ ꯅꯪꯕꯨ ꯅꯁꯛꯄꯨ ꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯑꯗꯣ ꯅꯪꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯑꯂꯨꯒꯁꯦ ꯀꯦꯖꯤ 2 ꯈꯛꯇ ꯑꯣꯟꯕꯤꯌꯨ ꯍꯣꯏ ꯈꯨꯔꯥ ꯑꯣꯟꯖꯔꯛꯀꯦ ꯑꯗꯣ ꯈꯨꯔꯥꯗꯤ ꯍꯣꯇꯦꯜ ꯇꯧꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯈꯨꯔꯥ ꯍꯣꯏ ꯍꯣꯏ ꯇꯧꯔꯤ ꯑꯗꯨꯝ ꯑꯗꯣ ꯅꯪꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯒ ꯑꯂꯨꯒꯒꯤ ꯄꯩꯁꯥꯗꯤ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯅꯤ ꯑꯆꯧꯕ ꯈꯨꯔꯥ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯑꯂꯨꯒꯒꯤ ꯄꯩꯁꯥꯗꯤ ꯌꯥꯔꯅꯤ ꯈꯨꯔꯥꯗ ꯅꯣꯡ ꯐꯥꯗꯣꯛ ꯄꯤꯖꯕꯕꯨ ꯀꯩꯗꯧꯕꯒꯤ ꯑꯩꯅ ꯑꯃꯨꯛ ꯄꯩꯁꯥ ꯑꯃꯨꯛ ꯂꯧꯍꯧꯗꯣꯏꯅꯣ ꯈꯨꯔꯥ ꯃꯗꯨ ꯌꯥꯗꯦ ꯑꯆꯧꯕ ꯍꯣꯔꯦꯟꯅꯦ ꯅꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯃꯍꯥꯖꯣꯟ ꯂꯥꯛꯑꯒꯅꯦ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯊꯤꯅ ꯆꯩꯕꯤꯅꯤ ꯈꯨꯔꯥꯒꯤ ꯄꯩꯁꯥꯁꯦ ꯅꯪꯅ ꯂꯧꯍꯧꯗꯕ ꯌꯥꯔꯣꯏ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯕꯤꯅꯦꯕ ꯅꯪ ꯈꯨꯔꯥ ꯗꯨꯀꯥꯟꯁꯤꯗꯤ ꯑꯩꯒꯤ ꯗꯨꯀꯥꯟꯅꯦ ꯈꯨꯔꯥ ꯈꯨꯔꯥꯅ ꯆꯥꯅꯤꯡꯕ ꯆꯥꯈꯤꯕꯗꯅꯦ ꯑꯩꯅ ꯀꯩꯗꯧꯕꯩ ꯄꯩꯁꯥ ꯂꯧꯗꯣꯏꯅꯣ
Ihe, nangisi ikaidana amu nangi dukan sariraba. Kaisu ikayuno ibungo. Adugi sarupudine paisa se lahu. Horen mahajo lagane nangwana thi na mu chaibini ko. Khura, aina aisi asengmane. Khura na thaja bidragana mathaka theleba poster du hekte yengbiro. Khura gi mina asengba haibasu thaja dabado hajupu hongamdrina. Khura, miyoi bahibase khuba khunamne haibase kaubiganu. Miyoi bana hotpu honarabadi honabagi mahedu no manatra no madi phangko tabanine khura. Achauba, nangi wata sidi khurabu amu ikaiba piribara. Khurana nangwanda ngani ngawai khangda wasing ado ngangkhibagi ngasi nangna khurabu ikaiba piribaro. Khurane ngasidi wakhan tare. Mibune kaisu laitana hanthana khaluba khurase ngasidi wakhan tare ne achauba. Khura, aigise khurada ikaiba pibe wana teda khura. Aidi khurabu isormakne haiduna khanjaribani khura. Khurana aibu hotel adudagi tanthok piramdrabadi aina ngasi oiriba phibamse oiramoi. Aduga khurana khangjagandaba amana mi amabu adukki matik hanthana khaloidabani khura. Miyoi bahaibase khuba khunamni. Mi amabune kaidongda hanthana khaloidabani. Machi matani khangjambiyo khura. Onthone ikai khreda chauba nangi wata sidi. Khura nangi mangda maisi thambam leitrebo. Khurana ngangthokiba wasingdo yamna lankhre chauba khurabu amukta ngakpiyo. Khura, aidi khurabu warauba sonimba kaisu leijadeda khura. Aidi khurabu haningai thana thagatlibani. Aduna khurana ne aigi hotel asidagine chaningba chakhibadane aina lupa amta laujahoroi. Khurana aibu hotel adudagi tanthok piramdrabadi aina ngasi dukal amagi mapu oiba ngamibasi oiramoi. Aduga dukal asige maningda leiba yum asisu aigini khura. Masi punamakse khurana ne aibu hotel adudagi thina chairaga thina nganga tanthok pirambadagine ngasigi phibam ase yauribanine khura. Aduga ne khurana kaubiroidaba amana mi amana ne mi amabu hanthana kaidonungda khaloidabani. Migi makhara thabak suriba misingdane kaidonungda tathi thawaina hanthana khaloidabani. Miyoi bahaibase khuba khunamna haibase khak kaubiganune khura.